China da onthokna nuwaitaba thodok ama thokre. China da sariba building sing se yamna wanglabni amsing high technology ki building ni makhoi ki building sing se fireproof tawwa. Mai chak la su madu chakhan da ba du material yawi sini adu bu hojik chak ni ba mai ase masi material ya hodri sini. Adu ga hojik chak e building se apartment nipan da mai hobni sini adu ga apartment taret amadi phajna chakre hojik phob ki paw matung inda 75 to 80 midi sire hairi aduga 350 hena mi missing ni hojik leiriba apartment punna nipan asida mi ya mi lising tramringa leimare adugi mapam asida chawar mapam amani masida karam haina mai horakhibano aduga 2 days sure masi mai chak lise se kanbagi damakte am kan hotnari hojik pawdu loidri sini missing oiriba mi asiga sibada confirm tarba mi sing asiga pulabadi mi jamri jamga ki nak ya masida sire kaya chawkraba masi wathokno lathokno China da sum haina yam sathiba case ase tadi bakoi su case thokta banate accident thokta banate ising jawba mai chak pa yohara yam thoi adubo masina something mysterious ni aduga makoi ki building sing ase mai chak lasu mai dura pajana chak tara adugo material yawisini adubu hojik ki asidi chakre adugo police amabna haibana building asigi manung thangba saruk asidadi mai chak tara material yawba adugo mapan gi asida yam yawhodri sini aduna maram oiraga hojik China da masigi nungaitaba thodok asi thokni haina tai masigi chakli mai se Hong Kong tani Hong Kong asigi wari si tongan bani Hong Kong se hana China ki manung chalamte ase Britain ki under le bani aduga matung da masi China na makoi ki under tawkre aduna Hong Kong ase hojik China ni haiba tare hojik chak liba building sing ase masi construction toribagi chawar ba officer sing ado contractor sing ado makoi om de pakre aduga Chinese authority na masi ki se something mi ki yawbra haida su mi ki makut yawbra haida su chingdari sini aduga apartment taret chak ut on ba namit ni ni chaga chak ba masinta mi mayam amma chinda chin ba dagi chen thorak ya haure hojik mayam missing oi kre missing oi ri sing se hojik hinglam gani haiba thajadre sini China ki ganglup sing masida oirise kari bro exactly khangani hai kre sini ya chawani masi oirise ma di China da asuk yam da mi amok ta siba se madu natural fire proof oidaba building sing du da target toramani sini target toribra ataga toriba adu koi authority singda masi natural fire di oiroi karigumba amadagi thoktoro thauba maidi oiroi masi bi khut yaugani haibsi am kanna hujik haidari sini China se aduki matik development oikre sini madudi makoi building se nobuda sagya nobuda building se sabi ai sini achung chung building multi floor ki building adugu saba gambi aduga hojik prithvi miyam nangak lise aduk thuna saraba building ase aduk thuna su kai bo bagi matang su oigni sini maramdi thuna chakot pa thuna lese haibukum chaw building no bu saba taragati madu no bu de kin thaba ya ba adugo material sini se oira masu ai sini so China ki masiki paw sima hojik ke internet ta yam kana leidare madudi makoi ki building taret amuk ta sakpa aduda mi mel masi baidana hojik Chinese authority da masiki exact maram khangani karigumba masida mi ki bahut yaure madu khangke gani aduga natural oi bataragati madu ki khangani Hong Kong ki related fact amana kaino hamatam da Hong Kong ki missing se hojik su ama makhoi ase China da ki tongal hal biro kaina makhoi ase am mukhulau lau bujani aduga Hong Kong ki missing ase hojik masagi gari masagi car ama bike ama sijin de sin ko ki transportation ase public ki transportation gari ama train ama se am kana sijin dai ko public sing ase adu ki type to hojik si english ni aduna hojik Hong Kong ase China tungda ko da annex to ki banina hojik mapan gi force sakti ama Hong Kong ase unsecure oi bagi da makta hot na libra hai bagi question am su tawri sini China hojik yam kan alert ni arangi mechak asida masi am kallamo mechak mo oi bana channel se subscribe to